Houjik Tripura Da Esing Echao Mayoknanaba chahi tarani thoi khakta ngairiba angang ama yauna mioi tara laikhadraba matungda makha tana mi kanbagi thabak mateng pangnanaba National Disaster Response Force NDRF ki ahenba team mari Houjik ngahaki mamangda Tripura ki airport ta thunglakre khongthang asi Tripura ki CM Manik Shahana Union Home Minister Amit Shahada ahenba NDRF ki team thabiraknaba haijakhiba adu ki matung tarakpada laukhalakhiba khongthang amani Panba yai madudi haukiba nomaizing nimitagi Tripura da ka hena nom churakpana Esing Echao gi awaba mayoknaduna lakhibani Home Minister Amit Shah na Chief Minister Manik Shahada khangalakpagi matung inna NDRF ki apunba team taramathoi Assam amadi Arunachal Pradesh dagi tharakani haina thajaba pirakpa leikrabani Houjik faubada Tripura da Echao asina maram oiraga chingning khaiba yauna Thongdok kayada miyoi tara laikhidre masigi mathakta miyoi lising kuntrani thoi chatrak yankaina tongan ba relief camp chahum kuntra da changjafam lauduna leiri